Image PAODAM yang tabri basungwe yumnam Anuradha Devi nei kono khurumjari Hojik maroiba PAODA Manipur mai horiba phibam sida Prime Minister amadi Union Home Minister Domina Leishile haina AICC ge General Secretary Mukul Wasning na haikre Apun bage saktam amasung sabde athawa matamda hanjilhalo Manipur ge saktam kaibi yaroi haibige wakan mi phangase kaksang bazada phangkhre Ingawrok chingmangi akoibada ko ki militant sange pangkar yangkhairom sajale haina ingawroki khunja sangna phangdarakle loinana G7 summit sarup yarona ba Prime Minister Narendra Modi ngasi Hiroshima ta thungkhrai hauja pausan ne pizari Gamina Manipur ase mausa ki punsida hanjil hannaba honar pagi mami taba Congress Party na ude haina All India Congress Committee AICC ki General Secretary Mukul Wasning na maran chirle Manipurda mausa ke punsi hanjil hanbada state government abadi central government na kana hona kada bane haina ngase Congress bhavan na pangtopa paugi mifam amada Mukul Wasning na pundokhibane Mana makata kibada segumlaba Manipur ge mai hauraba situation asida India ge Prime Minister Narendra Modi amadi Union Home Minister na tumina leishile hanadi hafta khuding state asida Union Minister amadi Prime Minister laglamani adubola bakthibadi megi tang ahum dege ngase pawa Union Minister amata state asida laktre handaki hingsa ge thagdok singda suda lairiba kader sing yawi haiba ekhoina khangle reporter si AICC ge luchingmada langkhalakani Aikhoina orakliba phiba masi rajniti romda putokpa pamde aduna gamena dil tauriba singda oba leiba singde soidana putokane Manipur ke oriba phiba masi Congress ke lusangba singna kupna yangsali hause ke AICC ke delegate sing Manipur da laglingai sida Swarsampur Kangpokpi amade Khundrapam Assembly Constituency de chatuna mafam de ki phibam yangsaluna ba thorang tauri hanesu Mukul Wasning na phongdokhi mangna hai handaki irangda haktheng na saitheng phanglaba singda lengang pigani haina lauthoke ba compensation adu haujak su phangandre compensation phangan badilala dana rally camp singna rally material sing Panganba Pawangamdri Haibagaloina AICC ge Luchingba singna Manipur ki miyam punamakta Sunday thamna appeal tawragle The Home Minister, whose responsibility is to see that constitutional values are upheld, the duties are performed according to the provisions of the Constitution, nothing, not a word from the Home Minister, that in this abnormal situation, in this critical situation, extraordinary efforts from the state government and from the central government, from the chief minister and from the prime minister. We expect that action should be taken on war footing. Unfortunately, that is not happening at the moment. Panbayabadi AICC ge miyoi ahumna sabatim habadi General Secretary Mukul Wasning Manipur in charge Bhakta Charandas amadi hanaki MP Ajay Kumar ngarang Impal da thunglakibani makoi ahumba amadi Manipur Pradesh Congress Bhavan Congress Committee MPCC के President के Mega Chandra Congress Legislature Party Leader or Ibobi Yawat Timna Ngarang Numidang Waram Governor Anushia Wikiga Rajbhavan da unatuna Manipur ki hausa ko iriba tangdo letter taba phiba masigi matangda khananai na kibani ngasi Rajbhavan da Inspector General of Police Rapid Action Force RAF MSNE Abraham amasung RAF ke official mangaga Manipur ge Governor Anushia Wiki ga unakrai unaba aduda IGP ani Abraham na Manipur da hosek oriba phiba masagi matangda amati makatana state asida pamdaba thodok sing thoktana ba security deploy toriba sing matangda sugaiba wafam thamki Governor na IGP da state asida mausa gi phibam da hanjilakna ba darkar oiba lokhom tokpa thabak tharam sing athubada lokhana ba haiki amaram da
Koirenka Youth Organization ke President RN Boipu Koirenka amasung organization asage member ahunga loinana ngase Manipur ge Governor Anusuya Wikiga Ras Babanda unaduna Koireng tribe singbo protection da taunaba security ga loinana essential commodity sing pibina ba haisake Governor ke makedeke state asida irangna maram oina lepam sapam khangdana leiba miyosing da atuba matanda mateng amasung lepam sapam pinanaba honagane haike Amaram dasu Adivakta members in General Secretary Salam Repachandra, Joint Secretary S. Suresh Singh, Amasung Mahila Pramok, Livestream Sanjika Devi Yawatimba, Amanangasi, Manipur Ge Governor Ga, Ras Bhavanda Unaduna Lamda Masada Wariba Tangdo, Leta Tabagi, Pibam Atuvada Mausagi Pibamza Hanjilanaba, Paikapayaba Tabak Taram Singh, Paikapinaba Wapam Singh Tamke, Governor Paikapayaba Tabak Taram Singh, Stakeholder Singa Loinana. Paikhanaba honari atuba matamda state asi mausagi phibamda hanjilagane haiduna state asi tatangdu laitaba oirangnaba khudimangna honanabage appeal tawkhi Manipurda Kanglopa anigi marakta thokleba iranga atuba matamda loishin handuna unity amasung peace atuba matamda purau amasung Manipur gi apunbage saktam kaibe yaroi haina ngase kaksang bazar da leiba ibudho nauhallai lampakta miamna wakan mifam chathakrai Kaksang Bazar Business Welfare Association KBBWA amasung Kaksang Kaitel apunba imalo KKAIL anina kusamnaduna chatakeba wakam mipamba aduda Manipurda National Register of Citizens NRC athaba madam de chana halo Manipur thokaibe yaroi Manipur ge apunbage saktam kaibe yaroi Lanjalakpa sing athaba matamda resettlement to halo MLA Yangkai Thongna Lebiu suspension of operations su kudakta hando u hibernate chingba bleka sing paike amadi wakan mipamba loishalakpada khola oina sulauke Ngasigi wakan mipamba aduda wangang loishingna Manipurda tangdo laitaba purangnaba lengangna Singadabani Manipur Thogaiba Siliba MLA Taragi Matagda Constitution Ge Lokapam Thopa Tabaksang Lokakadabani Haibani Jimba Wapam Kia Sopundunaki. Nasigi Wakam Mipamba Adugi Sarukama Oina Manipura Tokiba Kamloki Irang Asida Lake Hidrabasingi Mapamda Ikaikum Nama Amasung Awaba Pongapo Oina Minedani Miamna Tumina Leki. Peace Committee District Administration Kaksanga Sinduna Grace Cotes Academy Kaksanga Hangliba Rally Campta Kaksanga Assembly Constituency MLA Mayang Lamal Rameshona Haktingana Satuna Yang Sanbakaloina Lipalising Yang Hagiting Mampikre Tonga Mapam Dagi Angang Yauna Nupa Nupi Puna Mio Nipuni Toibo Changjapam Piduna Leriba Rally Campa Asage Pipam Yang Sanbakaloina Rally Campa Asida Sangjapampa Lautuna Leriba Miamga MLA Rameshwarga Haktingana Unaduna Makoye Kudung Satabasang Hanki Loinana Kembasida Ladiba Mioshingda Ana Ayek Yarakpada Hena Kudung Sana Nabidamakta Dr. Amadi Nurse Lengdana Matau Tahonabasu Emelena Department Epuning Chingchinki Rally Campa Asida Tayama Charitable Trust Kaksangi Magi the Kisu Sel Inalapalising Tara Yauna Pane Kuntaret Subfecal Chamaga Kunt Tutpes Nipuni Pand Iruchanaba Sapon Nipuni Pand Tingbang Piki Rally Campa Asibo Saneriba Peace Committee District Administration Ge Magi the Gay Committee Asina Hangleba Rally Campa Asida Kaksinga Kulona Ladiba Chingi Kolsingdagi Chanaba Insang Makal Kea Tingbang Pipirak Babu Tagatpa Photopa Kaloinana Rally Campa Asida Setnaba Tumnaba P Yauna Chana Tangnaba Amadi Noda Changtabi Yadaba Polam Kea Tingbang Pipirak Padanatana Sel Oina Mateng Pangbirapa Punamapo Tagapa Pongdorapa Kaloinana Makatana So Mateng Pangbiduna Lanzalaktuna Changjapamba Lawriba Miamda Punamateng Pangmina Se Haike Committee for Peace and Social Harmony had office Kaksingna High Secondary School the Hangliba Rally Campta Ladiba in Met Singadamagda Committee Asida Ngasi Loop Parengka Amadi Miyakiana Mateng Panglaki Ngasi Mateng Panglibasang Manungda Kaksang Runners na Lupalising Manga Arambai Tengol na Chanatanga Bapalam Sing Friendship Sporting Club Nasu Tengbang Piraki
Pause puthokpa amasung electronic media da pau sandokpa lepagi matangda All Manipur Working Journalists Union da amzu amadi Editors Guild Manipur EGM da laukiba phire matam khara ke oina handoklai amzu amadi EGM ke apanba miphampa ama ngase Manipur Press Club da pangthokpaga loinana mathake wareba se laukibani panbayai Pausinge lopa ani asina hokiba yumsa kaisa numita miphamma ama pangthoktuna Manipur gi leriba law and order gi phibamna manam oidina internet thingjan kiba amasung newsprint yauna press material sang marang kaina leisalaktabadagi team minister yauna government ki marilenaba authority sangda miang sangbinaba aiba wakat cherot pisan ki hariba cherol aduna megi tang taranipan phawgi manungda thabakta onthongnaba matam thakhi adubu ngasiki mefamna lagliba ahongbasing kumna nainaraba matungda matam kharagi oina khongjang handongnaba warem nakhibani haina amzugi jane chekeda in thorakpa cherola mana phongdoraklai Koki MLA tarana taliba separate administration gi demand ase maram chadaba amati oithokloidaba demand amani demand ase tanbagi mahuta MLA tarana phongna thokpiraktuna thokliba kanglokki Iranka asage waration Purak Minanaba Puna Hona Ministry Haina Hyanglam Assembly Constituency MLA Dr. Y. Rajasamna Pongdorakre. Wapamase Kangloke Irang Namaram Po Iduna Sugunur Sero Surasapur Amadi Mori Yauna Tonga Mapamke Adake Lanselaktuna Hyanglam Assembly Constituency Manung Channa Langmaidong Ilang Kampokpi Lamjau Amadi Line Manaida Hangba Relic Camp Singda Ladyba Mio Shinga Unapa amadi rally material sing mating pangbalakpada kuki MLA daragi demand asage matangda maite MLA singi phireb khangalo haina miyamna laurakliba asage mari lainana paumi singna hangba wangka amada mahana haikibani paumi singna hangba wangka duda MLA Rajeshamna Manipur se kanglo phorogyana punna khunda minutuna lakpalamda mamane asumna chahicha kyanungsi sanana khunda minariba phurup singge marakta phurup amana magi oiba tukhaiba lamtalapa ase miyam amadi lengang so kadonungda yaroidaba wapamamane maramasina asiguma phibama sida kuke MLA tarana haurakliba irang asibo control tawbagi mahuta tukhaiba administration talapa ase maram chade loinana makhoigi demand ase miyamge pressure maram oiraga Tauba oram lakasu miyam adubo waris saduna thoglebe iranga se athuba matamda waration purangnaba amata oina honaminase amade relicam singda lairiba miyoi sing asesu athuba matamda masamasage kudung sakadaba mafam singda lehnaba wanani haiki Status sidang ase thoglebe iranga se kanglopa ani khaktage oiba irang nate iranga se lebaka sege national security Chawna solakpa yaba asawa issue amani maram asina miyamna rally camp hangbada mai onsan bagi mahoda issue asage marakta aikoi karamna hingane haiba aduda oina mai onslase haina maite lipungi thaburent M Pramona Pondokre Hiramasiga Mari Lainana ngase Langonda Laiba Lubasage office da pangthokpa Paumisinga unaba amada Pramona Makata raduna handak thoglibi irangase palibalenga ka asna drug thingba mitok khangdokpa amadi umang kannaba paikhalak liba thabakya asna chaithengka phanglaba miyosing maru aina drug cartel singna travel haiba platform pa asegolana season aduna Haurakiba irang amani hariba drug cartel asi Manipur khakta natana Asia ge tongan ba leibak singdasu thabak tobangamba miyoi singni makoina Myanmar dage miyoi kya lamdam asida changalakpa leibak asigi national security kaibaya thabak kya tawribani hariba miyoi singka asina tawrakliba tongan ba thabak kya tawrakpa asina ngasi maitei ka thokliba ase matam kharakim matung dasu atopa phuruka tholopaya maramasina asigumba iranga se makata na thwaloi hairabade India lengang dasu hiramase da thamoi sheng na thabak to changi amade lamna masage miyamna so thogleba iranga asige manungda rally camp hangpada oina mai onsan magi mahutai irang asige manungda aikoi karabna hingane aikoi karamna mahai tamgane amade law ugane haiba aduda oina mai onsan ma patoktai Masina Purupa Asibo Matanglaina Amade, Kanagomba Amatana, Laksadana Himangangane Haiki. See question Geneva Hamdicity. How did the relief camp say? We don't believe in the relief camp also. How long we will stay in the relief camp?
सिदी इरांग दे थोक लेने बा हजिसे थोक लेबा मतम से द अखोई जे सी हेक तोरे मई एक्सा रिलीफ गेम सुम तौ ले जे ब्राबो सिगुम इरांग थोक ब आई अंगांग कराय द लाइक ताक दगे अखोई लौ कराय द उगदगे सिगुम इरांग थोना अखोई युम साबा यादे लाइक तमदबा यादे लौ उदबा यादे नेशन जे हिंदबा यादे हाइबगी तंबीबो मतम ने हजि रिलीफ गेम की मतम नत्ते Housing Labor Kitangu Laitadaba Sinamarampo Oiraga Tungan Tongamba, Mapum Singdagi Lanzan Naratuna, Bisnupur District Ralikam Singda Ladiba, Miam Singi, Nuaitaba Ladiba Sing, Pongdokpada Kudong Sana Nabagi Damata, Gravan Cell among us a hand of cray. Gravan Cell Asage, Chairman Tanga Kandragi, Amale, Tongrabber, Robindro Singh, Amatikumbi Kandrage, Amale Sanasam Prem Chandrana, Kanmenar Oiduna, Hangdokiva Cell Asedapuna Mamba Taramanga. Hapkre Amadi Cell Asige Office na Laishoida Labor Residence Sport Complex the Oigani. Cell Ase Hangdolatuna Complex Asida Labor Church and Port Amadi Kumbi Kendrugi Mapon Kiatagi Lanzanaratuna Lakiba Mio Singe Gravanse Sing Ado MLA Anina Kongatba Hauke. Gravan Shell Hangdopagi Taramba Aduda MLA T Robindrona High Awaba Tarabising Asige Kudonka Chadaba Kaya Sanga Adugi Akopa report Laukatuna Makugi Oiba Wapam Sing Sakada Gravan Shell Asina Lankatuna Kari Tabak Pakat by Yabake Habado Kanagadori Bani Samna Harbada Mapampa Amada Yum Sabiba Natraga Hanagi Yumpam Singda Secure Aina Hanzinabagi Matanda Lanjalakpa Mayam Singi Motsenga Adutagadori Bani Masida District Asida Laiba Relic Camp Sing Hangduna Miyangi Taba Toriba Singha Amasung CSO Singna Griban Selt Asina Lokalapa Tabak Singa Asida Mating Pangvio Loinana Kudong Sataba Mayong Nariba Ase Konganaba Aikoi Putna Tabak Dominasi Amadi Lamdama Asida Hausik Oidaba Tangdu Laita Daba Asi Mahusagi Punsida Hansilang Naba Honabada Brazil Miam Sumateng Pangvio Pondoke Panbayai Thasagi Tanga Om the Toki by Iranda Suar Sampur Amadi Kumbi Kendrage Manung Chana Leiba Paugak Sau Ikai Kangbai Torbong Bangla White Croak Tagi Lanzilla Kiba Mioi Jauragna Disagni Panchanerom Bisnupur District Mapam Yankaitaru Mukta Hangba Relicam Singda Changjapam Laudana Lady Relicam Masida Ladybot Chur Sampur Dagi Lanjanara Kiba Singdi Ayambana Secure Oigadabata Pakimapama Mado Oina Lampi Biduna Yum Sabio Haina Grivan Selt Aduda Wakalake Amaramda MLA Robindro Amadi S. Prem Sandra Anina Bisnupur District Manung Channel Leba Relip Santa Karada Chatuna Awat Persing Yangsan Kibakalunana Relip Maturian Singsu Yantoke. Ladybot games in Yamsing Mam, Ladybot games, Mam's Sanakanda, members in Sanakanda, image in Singaway Sanaka, Makoya Pamba, Pam, the Bama, communicate hiding behind the bar, and the labor, Mayam, the woman, the Poina, Ladybot image Yamsing Siga, Akogi, Ladybot Siga, and the bridge Jama, the Mamaga Sim, image for Germany. Says that when hygienic see Kogi Lake, Mitsubishi Leva, the lake came and the top of the Viliba, never Teleba, Lanjana by Pazas, number of Pamang, Matin Pangiliba. Lema Kong Singmang Kanto Sabal, Inga Rock Chingmangi, Akoibada suspension of Operation Su Chateriba Koki Militant Sangi Anova Bankar Yankairam Sazalakle. Tambaki Mapam Singda Pina Bating by Isang Pipe Sing Koki Militant Singna, Kakat Bikre. Miam Sangna Balakpa Asam Rapalke, Tawona, Mighty Sing Awaba Mayona de Haina, Mapamadu the Tadiba, Kunzasang Pondora Cray, Amaramda Pomi Timpa, Amanalema Kong Sing Mangda Ladyba, Pibam Yangsen Basang and Abahanabada Asam Rapalna Changhala Kidre. Nasi Samaya Assembly Constituency Manung Chanbak, Kurkul, Kanto Kulene, ex-servicemen colony, Chirang Sanjam Chirang, Moibung Kuno, Lemakong Chingmang, Ingaurok Chingmang, Karibakul, Asage, Club Taramatoina Punsinduna, Kanto Sabal Primary Skunda Bangto Kiba, Paugi Mipamba Amada, Kurkul Apamba Club, President Usam Santikumana, Mapamasida Ladyba, Mighty Shink, Yam Tona, Kina Lady, Haina Pamisinga, Unava Amada Podo Cray. Mana Hai, Lemakong Singmang, Kanto Sabal Amadi, Ingaurok Chingmangi, Akoibada, Lairamba, Mighty Shink, Tantrak Padage, Kanto Sabal Primary Skunda, Mighty Shink, Sanjaduna Lady.
Hana makoina leramba mafam sengka adudadi su chanariba kuki lalhoglop sengna anawa bunker yangkai hangdona leisen kre. Ingorokta leriba laisang su lalhoglop sengka asina thugaiduna sana uniform ocean kre. Masida natana tampaki mafam gyada pinaba. Kunku kuki kholdage tinglapa isang pipe. Taruk lomba kuki lalhoglop sengna kaktapadagi isang phangdabge awama kaya mayunari haiki. Mana makataraduna hai kanto sabalge akoibada Assam Rifle Singh leiba kaloina sek pos hangduna khola asida changlapa musing sek tobagi thabak chathari adubo kuke lalolu singna numidangka athengmada nongmai kapthoraktuna kihan khangan mage thabak sang tatana chathari thawnga sege matata Assam Rifle da accent lowinaba haiba matamda ngasisu karigumba accent amata lokhabidana leire Assam Rifle na oina maitei singda onsanduna nungtigi numidang oirakpaka check toba mi masing tiba amati awasai tengpi bage thabako aina sathaduna leire makoi leire haibage kanaba adu phangba ngamdre maram aduna maphamasida leiriba Assam Rifle personnel singge manungda kuki personnel sing yahan bigano adu badai ising pipe sam bigadabane kuki lalolo singe bunker sing loktoki gadabane natrabade counter blockade chathanaba hauragani haiki pawoduga mari lenana lemakong singmangda leiriba phibam sing yangsinaba pawmi timpa amana changnanaba honabada kanto sabanda hangleba Assam Rifle check post ge hazan bayaroi haina changang khendre haire aduga topa mi henjelakpa gumba sigumba sina moina kariona lawbano sigumba mayam ama aduga loina loina khoi gi sa sansing khoi gi haugi bang mamangi tang tara tokta khoi san sunno mena kape moina kapa ba matung sideda akhoi soi ba sansing sandu nongala pada dum sire loina loina hoji mangi ba yen nganu adagi khoi gi sigumba mayam ama khoi nuai taba mayam ama lei aduga hoji maru bada khoina pamjabasi suda leidiba khoi ising nausing adi mayam na si sun hena khambi duni khoi mingwana panjada ko khoi gi kuki gi susi khoi makhata na thambi daba haibasi khoi gi kulon irona ba khoi chingkong singa da leiba khoi singasi khoina mathang ta panjaki ba khoi kulon irona ba singsigi amato go ware ni haibasi na khoi hamjada Asia ke khoidagi chauba independent business media group ama oidiba Nikkei Asia na loba interview amada Prime Minister Narendra Modi na haikibada Pakistan ga normal relation laiba pame Islamabad free terrorism po ohenaba khongthang sing lakhona bage wafam so mahangna phongdoke cross border terrorism ki thabak